Kuki militantsingna kaihorokpadagi Manipurda irang amuk leire kuki terroristsingna lau lokpa yaubi maunaha ama nongmaina kapsinduna hatkre. Union Home Minister gi mieng makhada Manipurda ing tapa puraknaba state asigi frup khudingmaki legislature singna unakraba matungda kuki militel singna kaihorokpadagi Manipurda amuk nongna irang tholakle. Security Force na sayom sana ngakuna leiriba mafamda kuki militel singna litsilaklaga lau lokpa yaubi maunaha ama ngasi nongmaina kaptuna hatkre. Thagdok asi ngasi ayuk pung 10:30 rom tarakpada Phabakchau Ikhai Police Station gi manung chana leiba Saiton gi wathalakon da thokhibani. Makha tarakpa pauda Nagaland manungda palliba Manipur gi gari sing lokthoknaba khangalakle. Paumwai ani furubai blockade na miyam da awaba pire. Paumwai na ha ani furuba amasung gangi faida leiriba kotu gi geta naga nupi amana purakpa lalon pot mulhaubai gi mayokta Naga People Organization amasung masiga chapminariba lupsingna satharakpa pot chai puba trucksing thingbai gi khongjangna Nagaland manungda National Highway anida pallaga leiriba gari sing lokthoknaba khangalakle hairi. Amaromda chaliba sahi asigi April 16 da None Bazardagi KP naman kauba mioi amadagi masak khangdaba singna sel oina lupa lakh 16 amasung mahangna thorakpa Fortuner ama mulhaubagi thaudo adugi mayokta None gi tongan balupsing ngasidagi pot chai puba gari sing thingbagi khongjang changsinnaba firep lokhiba adu November 15 fauba komthokre. Atopa paw amana Manipur gi Nagana Nagaland da khut thingjalakanu. Nagata ba mafam sing punsinbagi wafam IM na fauba pankidrabani AC Jamir. Manipur gi Naga singna Nagaland gi wafam da khut thingjalakanu loinana Nagata ba mafam sing punbagi wafam asi NSCN IM na fauba makhoigi political agreement sing da hapkidrabani maram asina Manipur gi Naga singna hiram asida wa nganganu haina Nagaland dagi hanagi Chief Minister AC Jamir na phongdorakre. Makha tarakpa pauda kuki singna Jiribam amadi sabungkhokta landarakre. Manipurda haukiba kumja 2023 gi mi ahumdagi hauraga tholokliba irang asida nakal ani gi marakta chauna khut thoknaduna misi mina kayamarom yaukhraba matung handak tha khara safaruragasu haukiba nongmanini asida kuki militel singna maikai kyada nongna amuk landarakre. Ngasi numidang Jiribam gi tongan mafamsing amasung Imphal East gi Yangnangpokpi sabungkhok khunau area da bom yauna nongmai round masing khangdena kapsilakuna akanba maongda landarakre. Jiribam dagi phangba pawgi matung ina ngasi numidang wairang pung 5:30 rom tarakwa adwaida Jiribam district ka tainaba Tamenglong district ki Phaiton village dagi Jiribam gi Yangnangpokpi maitai khultamna nongmai round kaya marom kapsilakhi. Loinana makhol hauba bom taruksu kablakhi adubu mafam aduda khulngakpa natragana security force ki maikaidagi handuna nongmai kapkiba laite. Atopa paw amana mai chakhraba mioi amagi hakchang phangle. Imphal East District ki Andro Police Station na konba Yaripok Thambanu Market mayada leiba Iroipat lakonda charu iku ama mai chakpada mioi amagi asiba hakchang su yauramba thengnare hairi. Thaudo asigi matangda Andro Police Station gi osina thadorakwa chero amagi matung ina ngasi ayu pung 3:30 rom tarakwa adwaida mioi amagi asiba hakchang leire haibadagi police ki team amana changsinduna yenglubani. Maduda masak khangdaba nupa amagi asiba hakchang ama Thambanu Market mayagi Iroipat lakonda leiba charu iku ama mai chakpa marakta pungka karaga yauramba thenarakhibani. Thaudo asigi matangda Andro Police Station na BNNS ki makhada case ama lokhatkre. Asiba hakchang adu forensic science ki team ga loinana komna yengsinbada higok machugi jeans ama seli haiba khangbangamki. Aroiba pauda Moirangthem da Narbin nongmaina kaplamle Porompa Police Station gi manung chanba Soibam Lekai da leiba Diabetes Hospital and Research Center gi manakta sakhangdaba singna hospital asigi managing director Dr. Moirangthem da Narbir oithangba makhutta nongmaina kapsilamle hairi.